ngasi imphal da phongkiba pause singdagi maruiba pausing khara update pizare ahan bada huyan lan paudogi lakhot jage Putin na Ukraine da matam Shangna lan Soknanaba sem Sari UNHRC gi special session da Russia yauraroi Ukraine gi nongpok thang basarukta mai paklaba faubada lan makhata na sathaba yabagi phibam leibaga loinana Russia gi president Vladimir Putin na Ukraine da matam Shangna lan Soknanaba sem Sari haina US intelligence na warning tawkhre laibak pokpa numitta National Intelligence ki director April Highness na US Senate Committee da haiki madude Putin na hogjiksu Donbas region gi wangmada mahaki atay pandam sing phangnawagi midyang thamle tawigumba sung mahakna thamliba pandam sing da Russia gi hogjik leriba conventional military capability singa chana dabagi phibam mama uba phangle Highness na makata na high inflation chana thangnaba polam sing wasilakpa amade energy gi mamal sing wangkhalakpagi phibam marakta Russian leader asina US amasung European Union gi laibak singna Ukraine bu sawgalibasi sontharakpa yai haina paramba yai adum oinamak Putin na lan leptabaga loinana hena kanba thorang singda mai onsilakpa yai tawigumba sung subnagi Russia da laibak asina makhata na malem da laibada chauna akiba mayok narakba natravade Moscow na nuclear khulai sing sizinaraktaba yai haina su Highness na phongdokhe Defense Intelligence Agency ki Director Scott Verrier na Senate ki hearing adu dahai ki madude Russian sing amasung Ukrainian singge lan adu animaki manungda amagi favor da khumang sauksin dabagi phibam ama uba phangle inaw nauba landa awang nongpok thangba Kharkiv region ge settlement mari nawna khudum chale haina Ukraine na claim tawkhrabane Ukraine gi armed forces ke claim matungina Chakasi Tiski Ruski Tiski Rovisnes amasung Variak hariba settlement singase Ukraine Russia dagi amukhanna lausil Ukrainian President Volodymyr Zelensky na hairi madude Ukraine leptana lanpham kaya da mai paglakhibaga loinana Russian forcing Kharkiv dagi tapna takthokle mafam asi lan hek haukhibadagi Russian forces na akanba attack sing chathaduna lakbane Amaromda mahakna mai pakpai basi chayolgi manungda natraga numit khudingi oinasu thokpa yai hairaduna Ukrainian singna ka henba moral pressure ge atmosphere ama lehanaba honaroidavani hainasu President Zelensky na phongdokhe chairaksida Ukraine gi matangda pangthokodoriba UN Human Rights Council UNHRC ge special session da Russia saruk yaroi haina Moscow da foreign ministry na lauthokre Laibak pokpa numita ministry asigi spokesperson Maria Zakharova na phongdokhiba warol paladuna agency na hai laibak thibadi Ukraine da chathariba special military operation amasung ground da leiriba phibam ki matangda ikoina piriba explanation sing amadi aikoi gi argument singbo thausadabagi mawong ama ikoina uba phange asigumba phibam asi Russian delegation na amukhan na session adu da yaudana ba warep laure haina mahakna makhata na phongdokhe Russia ge akanaring singbagi thawong singna maram oiduna Ukraine da human rights ki phibam leptana soksilakpagi matangda sagwal sel numita special session ama pangthoktuna khanaragani haina UNHRC na laukthokiba matung mathangi numita Russia na session adu da yauroi haina phongdokhrabane session adu Ukraine na haijabadagi pangthokadoribane mathangda Ichel Express dagi maruiba pawama muk lokhotjage Sri Lanka lengangna shoot at site order tawkhre miyam gi protest kansilakle Sri Lanka gi Prime Minister oiramba Mahin Rajapaksa PM gi pham thadokrabasu sel thum gi achauba crisis mayong nari balaiwag adugi miyamna sangsilakiba protest hena kangkhalakpa maramna laiwag adugi laingakna shoot at site order tawkhre laiwag asigi tongan ba mafam singda mi hatpa yum mai thaba lutpat chathaba kaya thoglakpadagi Laibak sin thungna curfew laukthrabane adum oina maghaukiba numit nini asida miyam gi protest adu hantharakpa amade ingtharakpagi mahutta hena kansilakle laibak adu da economic crisis thohankiba adu hanagi prime minister Mahin Rajapaksa gi asoiba aranba thoksildagi ne haina protester singna akanba maral sire Rajapaksa si haukiba ningthauka ba numitta prime minister oibadagi resign tawkhibane miyam gi irang asida ngasi phawbada yamdrabada miyoi nipan ge punsi lomkhrabane Sri Lanka da mahusada
अमुक्ता ओइखिद्रिबा मवोंगदा इकोनॉमिक क्राइसिस थोगलकपदगी चिंजा हिदाक लांगथक अमदी थावगी अवाटपा का हेना मायोकनरकपदगी गवर्नमेंट की मायोक्ता इहौक चंगसिलखिबा प्रोटेस्टरसिंग अदुदा महिन राजपक्षाबु सौगटपा मियोइसिंगना एटेक चथरुबदगी एंटी गवर्नमेंट प्रोटेस्टरसिंगी इरांग अदु हेना चाउथोरनबगी मरम ओइखिबने ममैथंगदा महिन राजपक्षा प्राइम मिनिस्टर ओइबदगी रिजाइन तौखि श्रीलंका की डिफेंस मिनिस्टर ना मियामगी रायोट सिंग अदु नेमथननब पांदमदा सूट एट साइड ऑर्डर तौखि हौजिक लैबाग अदुदा राजपक्षा की मनाउनुपा गोटाबिया राजपक्षाना श्रीलंका की प्रेसिडेंट ओइना लैहौरे मचिन मनाउना लैंगाक हैतबदगी हानना अमुक्ता उबा फंगिद्रिबा साथीरबा इकोनॉमिक क्राइसिस अदु मियामना मायोकनबनी हाइना प्रोटेस्टरसिंगना अकनबा मराल सिरिबने पुलिस की पाव अमगी मतुंगिना हौखिबा निंगथौकाबा नुमित्ता श्रीलंका सिनथुंगना चथरखिबा मियामगी हिंसागी थौदोक अदुदा मियोई मंगा सेखि हम्बल तोतादा लैबा राजपक्षागी युमसु प्रोटेस्टरसिंगना मई थादोक्तुना तुमना मांगनखि लैबाग असिदा हौजिक गवर्नमेंटना नेशन वाइड कर्फ्यू थमखिबगा लोइनना कैपिटल कलम्बोदा अहेनबा आर्मी ट्रूपसिंग डिप्लॉय तौख्रे ओपोजिशन पार्टी की माइकेदगी महिन राजपक्षाबु लैंगांगना फागनबा अकनबा दावी तौरे शांति ओइना खोंजंग चंगसिनबा एंटी गवर्नमेंट प्रोटेस्टरसिंगी मायोक्ता हिंसा चथकिबा अदु महागना इनसिनबदगिने हाइना ओपोजिशन गे पॉलिटिशियन सिंगना अकनबा मराल सिरे राजपक्षा असि फागलगा आइन की मखादा विचार चथगदबनी हाइना मरुअइबा तमिल लेजिस्लेचर अमा ओइरिबा एमए सुमंथिरन महाके मेसेज ता फोंदोखे राजपक्षा असि महाके इमुंग मनुंगी मियोइसिंगा लोइनना महाके ऑफिशियल रेसिडेंस थादोक्तुना सेनख्रबा मतुंगदा ट्रेन कोमालीदा लैबा नेवी की बेस अमदा ngarangdagi changjapam lawduna laikhrabane mathangda naharolgi thogdangi pausedagi maruoiba paw amamuk lokhatjage malemgi khwaidagi chawba kalam puthokiba india gi miyoi ama guinness world record sankhre hyderabad tagi acharya mukunuri srinivasa kauba miyoi amana malemda khwaidagi chawba ball pen puthokibagi damak guinness world record sankhre guinness world record ta Instagram da share tawrokhiba warol amagi matungina mamangi world record ase meter 1.45 oikhi adubu India gi miyo yosina 2011 da semkhiba kg 38.10 ani ahum lumba aduga meter manga ga 10.5 sangba kalam asina mamangi record adu thugai khibane kalam asibu puthokliba acharya mukunuri srinivasa timna thadokhiba video amada kalam adu mayam sangduna pairaga angauba sebang amada iba ui guideline gi matungina kalam adu sizinaba matamda maton gi apikpa saruk amada muk hapkadabane Srinivasa gi timna thagalakhiba video adu Instagram user lising hompuga taret samngana live tawrokhi aduga miyoi chanigo hompu tarukna record asigi matangda comment pirakhe Instagram user amana phongdokhibada asigumba thoidok hendok pathavak ama taubai basi ahen bathavak sangi haire aroi bada tabiri bapum namakpu thagachare